Online Manipur ki nungthil pau yengbiriwa pumnamak puthoi laisramna khurumjari ahanbada maruiba pau pau Manipur update tagi lakhojarake Imphal East ke Thamnapokpida hauji ngarangi makha tarakpa oina Kuki militant singna nongmai bom yauna kapsilagli Thamnapokpida Kukising na Kaptharkpada army ama Makhuta Panduna Sokle HAIRi jarake juribamda Kukising na ahal ama hanaba honarakre aduma pulaibak fabadagi khara soaga hinghaure HAIRi mak hauji jiri hospital da laika nari HAIRi panba yabadi ahal asi Kukising na ngarang hatkre haina sandokhiba ahal aduni asi ayuk Thamnapokpida lawso ringai Kuki militant singna landarakre ngarang saidon wathala konda lawso duna lairingai da Kuki militant singna nongmai Kaptharkpada Mauna ama nongmai maruna pandun laikhidabagi thokdok phong saringai ngasi ayuk amu Thamnapokpida lawso ringai da Kuki militant singna bom amadi nongmai yauna akanba mawongda landarakre lamhen tuhenba Kukising asi paliba sarkar sigi maikai makhoibu faba punba sukngam ngamlaroidra haina khoisaunaraba praja singna wahang kaya hanglakpa leptri Nagaland gi wafam da Manipur gi naga singna khut thingjin birakanu Yamna naga taba mafam sing punsin bagi wafam political agreement da hapkhidre Manipur da leiba naga singna Nagaland gi wafam da khut thingjin birakanu haina Nagaland gi hana gi chief minister SC Jamir na phongdokre haina national media ama oiriba Northeast left na report tawrakre pausina makha tarduna hai Nagaland da leiriba miyam bukok ngawhanduna Nagagi politics pina bagi damag Nagaland gi wangmada leiba miyoi singna theory kaya ama sagatuna leire isagi state kanjana ba isana adumak thabak tawjagani Nagaland asi Assam gi saruk oirambadagi ihan hana state ama oina semkhibani mahangna makha tarduna hai Manipur gi tangkhul gi achawal lufama oiriba tangkhul Nagalong TNL gi president short basumna Nagaland gi matangda wangang bagi mathau tade mahaki loksing amadi experiencing adu maramdam Manipur da sizinabiu Manipur da leiriba naga amadi atopa tribes singi yaifana bathabak paikhatpada chauthokchaba phawgani haina mahangna makha takhi Myanmar da hauji military junta na akanba air strike chathabadagi mioi kaya awaba mayok neringai chairak asida Manipur gi Kamjong district amasung Ukhrul district da lanjena duna leiriba Myanmar refugee sing December 10 phawbagi manungda mafam adu thadok tuna chatkhinaba district head singi maikai dagi khangalakpa leire haina refugee singi maikai dagi Myanmar da base tawba RFA news agency da phongdokre news agency sigi report matung ina hairibana Kamjong district amasung Myanmar da lanjena duna leiriba sing asi ayambana Myanmar gi Sagai division gi Tidim township tagini haukiba chahi 2021 gi February thada leiba adu da military coup chathakibadagi hauji military junta amasung rebel group singi marakta akan balan thengnari bani masina maram oiraga Myanmar galona riba Manipur gi district ani asida hauji Myanmar releasing ahum rom changjafam lawduna leiribani Kamjong district amasung Ukhrul district ke authority singi maikai dagi mamang thada refugee sing asida lakadawriba chayol khargi manungda makhoi sing adu maramda hankhigada haina khangalakpa leire adubu hairiba thawong asi Manipur gi atopa district singda chatkhaba haibadudi khangde hairi security region da masang maming takthokning daba Myanmar gi refugee asina RFA news agency asida makhata na haikibada mamang tha kulhumdoi da Kamjong district ki head singa unaki maduda district aduda changjafam lawduna leiriba sing adu December 10 phawbagi manungda mafam adu thadokuna chatkigada bani haina kanba wafam thamlakhibadagi refugee sing adu mafam adu thadokuna chatkhinaba tharang tawba hore Myanmar gi irang asina maram oiraga Manipur da lanje laktuna leiriba miyoi lising manga rongi manungda miyoi lising ahumdi district ani asida changjafam lawduna leiri adum oinama school tamliba mahiroi singgi oinadi exam loidi phawbagi oina yenglaga mathang chahi 2025 ki March phawbada leibagi ayaba piri Myanmar gi Sagaing division gi Khampat amasung Mayothit town sing asi rebel singna control tawduna leiribani hariba jaga sing asida military junta na air strike chathaba yauna yum kaya mai thaduna manghankhre masina maram oiraga mafam adugi miyam loina lanjena khrabani Sagaing division gi upper area da leiriba nan ong Mau village ta leiriba yum singsu military junta na tumna mai thadokre ong jeya town gi sungthar yar ward ta leiba yum singsu military junta na loina thugaikre adubu Kamjong district amasung Ukhrul district ki head singi maikai dagi Makhoibu December 10 phawbagi manungda hannaba khangalakpa leirabanina refugee sing tangai fadana makhoigi hometown da hannaba tharang tawri maramda hankraba matungda mayum makai tumna mai thadokkhrabanina wagi yum sing sarga leiba tabani masidasu khudongthiba kaya ama mayoknarakadawri Sagang division gi Tamu township area dagi lanjelakpa singi oinadi hauji mafam adu military junta amasung makhoiga punna chaminariba payur sos Hati militant singna khudum chalaga leibana fana pressure mayok narabasu hanba ngambagi fibam da leite Sagaing division gi Kabo area da leiba Burma refugee committee gi masak masing
ताकथोकनिंगदबा ऑफिशियल अमना RFA न्यूज एजेंसी दा फोंदोखिबदा मणिपुर की कामजोंग डिस्ट्रिक्ट अमसुंग उखरुल डिस्ट्रिक्ट की हेड सिंगी माइकैदगी मरुओइना बॉर्डर एरिया दा ngaihak leitana nongmai kapnabagi thodok thoklibasi thingnaba refugee sing adu makoi gi mayumda hannaba khangalakibani hairiba manipur gi district ani asim india gi mayokta ningtamba nagaland amagi damak lanthengnariba naga rebel sing anakpa mari lainai hairiba naga rebel sing asi Myanmar da hojik thokliba armed conflict asida military junta na lal thengnariba asida saruk yanabagi damak border area sing faujilaglaga tamu township ta chathok chasin tawi adubu naga rebel khara amadi Myanmar da fakiba amasung hatkiba yaure masina maram oiraga district ani adugi head singi maikaidagi ethnic conflict asi thoktanaba Myanmar refugee sing adu namduna mayumda hankinaba khangalakpa oirakpa yai HAIRi RFA agency ki maikaidagi UN refugee agency India da leriba Myanmar embassy amasung Yangon da leriba Indian agency da contact tawduna makhoigi comment sing lawnaba honabada paukhum amata pirakhide Myanmar asi India gi Mizoram amasung Manipur gi Nagaland amasung Arunachal Pradesh ki sarukta punna kilometer lising amaga chatruk rom lonari bani Myanmar da hojik military junta gi mathakta chathari balana si da rebel singi supporter kharadi India da lotuna lairi adubu Myanmar asi military junta gi khuta amuk takhrabadi makhoi sing adu khudong thiba mayok nagadari bani Yangon gi Indian embassy da laiba diplomat amana phongdorakhibada border chathok chasin tawbada thingbagi maram asi Myanmar dagi ain kaina polam kaya India na pusilakpa thingnabagi damaktani adubu India government gi maikaidagi designated border crossing lana chathok chasin tawbada ayaba pi maduda thingba tarabasu Myanmar authority natraga local authority na oiramgani haina phongdokhi